Assalamualaikum warahmatullahi wabarakatuh. Nungsirabay sinanausing ngasidi yamna maruoiba masala amagi matangda wafam khara mayamgi mafamda thamjagi. Miyoiba khudimagna hairiba sida wakhal tapam thoi. Miyoi ayamba guna loina tawnai. Aduga thamoida khalli aina masigi guna ase tawre adubu adapti lakte Allah ki migaidagi. Aduna kaisu kaidabra haibagi mawongum guna adubu thausade yamna pamna akiba yaudana tawnari fongna lotna. Adugum laba miwai sing kufra tawriba hattaba thabak tawriba asumna khallaga masada dhoka tawzari namthak tawzari Allah tabarak ta'ala na aikoida afaba punsi yama pinabiri mal sang daulat pinabiri haksang phana lahenbiri mangjin thahanbiri aikoina guna tawjaba taragasu asing bagidi Allah tabarak ta'ala na adugum laba miwai sing ado mahaki adab ki megaida tapna puribani makoi sing aduna de hairiba wafam ado khangba natte masidagi aikoina khangba ngami karigumba matamda Allah tabarak ta'ala na aikoida kudakta adab thabirakta taragasu Allah tabarak ta'ala na aikoida chance ma piribani Allah tabarak ta'ala di kudakta adab pide Allah tabarak ta'ala na matam thai chance bibi banda ado toba taroknaba adubu banda aduna adab piraktre haibagi matagum guna adubu thadoglaga toba tawbagi mahutta henna hairiba guna adugi megaida mayon silli Rasulullah sallallahu alaihi wasallam na habirami hek nakoina uraba banda guna tawre amasung Allah na magi ni'amat ado adum lengdana thamme pire gyan taro masi tapna purabani haibadi adab ki megaida tapna puba horabani Allah tabarak ta'ala na mal sang daulat piraga hasang fahallaga matam dharaga tapna makoi sing ado phaba horakan khan thabiyo ngahak tang oirabasu banda ama pasayam na paire nungaya ifana tangdu laita na hingle tabu na maste sonde zina tawi oidaba ngangi sendoi chai haram karobar tawi au amina de khalli mana namasu sondraba fattaba tawraba aduga adab laktriba se Allah tabarak ta'ala namha po kokpi khrabra male hana tabu Allah tabarak ta'ala gi mahangonda chawba warning amani asigum laba mangonda laidiba piriba ni'amat adudi fitna ni changyeng amana banda ado lamang na halabani aikoina gyan tagadabadi dunya da santi da leiba paisa paiba haksang phana leiba se adab laklaroi haibagi khudam natte Allah tabarak ta'ala na adab de khudak tapide adubu akhirat ke adab te adukki matikan gani Quran da hanjin habiri Allah tabarak ta'ala na phabadi kan gani sathi gani haina maram masina isa da wahang tofam toi ainu gunagi thabak ama tawre adubu khudakki khudakta Allah gi megaida gi azab tilakte Allah gi megaida gi azab laktriba se Allah na chanbi bagira haibado aikoina hangkum toi pakum lakani masiri Allah tabarak ta'ala na chance bibani tanja ama pina bibani dunya da Allah tabarak ta'ala na khudakta adab thade maramdi Allah tabarak ta'ala gi megaida changjaraknaba chance mapi aikoida piriba matam ado gyan taraga toba ta khudrabadi aikoigi damakta lebak thiboigani nattaba taragadi adab phangani sangsara sida guna hanjin tawre aduga adab tilakte guna adugi saja phangde haina mukchariba miyoising hajik adab lakte khallibado adab amagadi nakoiga maptam juppada loinari haibasi nakoi kautok loidabani aikoina khangdre faraz oiriba namaz asi sonba ngambagi pangal leiraktriba matam phangna sonba ngamna masisu Allah gi megaidagi tharak paza makhalamani sunat soningdriba faras kak sollaga chenthokliba singadasu Allah gi ada makhalamada mayoknarabani Quran tilawat tawbagi dikar tawbagi tasbih sonbagi pangal leiraktriba sisu Allah tabarak ta'ala gi adab amani nangi guna aduna Allah tabarak ta'ala dagi napokkiba Allah tabarak ta'ala ga naksinlaba ngamdriba mari thamba ngamdriba sidagi hena chawba karamba sazabu pirubagi mathautari Musira besina nausing Allah tabarak ta'ala na kudakta adab awaba saza pidrabasu insan miyoy bagi thamoy dagi ibadat ki mahawa do lakthopi miyoy basing na di khalli pumna magnormel ni karisu tawdabagum asingba makkedi khwaidagi chawba azabni asingba makkedi khwaidagi chawba azabti miyoy bana dunya gi posak khuding makhangi paisa pai mal dara lai fura daran sai tabu ibadat ki tawfik adudi mangondagi logbi khibasini
Kariguma matamda aikoina koida ibadat tawbagi mahau yarokraba tawba hantaraklaba suktaw tawdraba Allah tabarak taala ga mari lamnaraba khangzillo Allah gi azaab ni haibasi kodaki kodakta tawba tawraga Allah gi megaida roju tawro wansillo adoi bataragadi mai pakko phangani natta bataragadi Allah gi azaab ta mayong naraga hayeng ada suwarugani sidagi aikoina ibadat hoda bataragadi Allah tabarak taala na ikoi kudima guna kudima ado tawba tawraga Allah na koksok biboisanu Allah tabarak taala na ikoi kudima haikrib khara khazik asada aman tawbang ambagi pangal thawna bina biboisanu wa akhiru dawana alhamdulillah rabbil alamin.